Hello, good afternoon, ma'am. How's it? Thoiba Irang sigi matang da egi oiba mot khara ko. Phongdok sage tentak na madude kuki singbu haige. Kuki sing kainom ta khantha se bako. How's it? Thoiba Irang se. Let's go back to the beginning. Kamaina hauki, how and when, why it happened. Ko. How's thoiba Irang se Naga ga Kuki ga how's muknari bise kadai dagi hawrakpano hai tagadi Kuki nataba Thadou gi pastor ahum Haatkiba thodok adutagi Thorakle consequence ngatane ba how's lan tawi bise adu Thadou gi pastor ahum hat bise Kuki singna Zeliangrong United Front amadi NSCN IM pun hard panisine ba allegation se where's the proof labor evidence labor karigi damakta Kuki nataba Thadou gi pastor ahumdo ZUF na hat toino IM na hat toino Thadou gi pastor ahumdo na kari ZUF gi mayokta IM gi mayokta thabak tawrubagi kari ngang rubagi hat toino ba ekoina asi kitang khantha se ba logical oi se ba ko maram kari su laite ba mibu chatlaga hekta kaapga hat pe ya ba te ba maram kari su laite ba there's no issue with the Thadou pastor and ZUF and IM Thadou pastor sing do kanaga issue lebra Kuki gi terrorist singa Kuki gi supremacist singa narco terrorist singa issue leba kari issue no Thadou pastor sing de Thadou haibagi identity da chatke haina Thadou Baptist convention gi moi meeting chatluraga Susampur da chatluraga halak paneba adugi damakta hat paneba Thadou na to khai targe Kuki gi umbrella da lining dre haibagi meeting chatlubagi hat paneba there's the issue uredana issue do IM ga ZUF ga leiteba maram leiteba mabu haninga moibu pastor humdo maram kari issue leitana akoida blame pira eko aduga konsakul da moi 6 hostage do phaki bneba phaki bdo hoi condition khara yauna akoi wari watai sadana kamaina tawsira diplomatic oina wari tawraga deal tawse haiba pot leiteba kudak da phabaga hat patuk patawkre hojik se mok tagi paula eko makak makok yaw da bale makong yaw da bale makut yaw da bale hairai kramadi thong ni ai sanga kapagi type ka aga kg mari manga taba plastic bag ani da purai hai thamo yam so eko aina haining budi Kuki masa singbu imana bu su yam le ko khangna sana bu su yam le imung manung su yam le noi bu ne aina hairese civilian singbu ko nakhoi Kuki supremacist ge Myanmar base ge terrorist mayam dugi makhada leirunu haibane aina haibade aina haining budi ko rise up lan haibase yam lubne irai aina khanbro no bhap na sagalaga lan tobe yaba matam na tene noina tawrisidi Roman Empire matam da phau tawramaroi ne noigi lan khutau side tawna se hardi imang thok na tawna se lan phamda lan mi thadok na ga tawna se ne aduna tabida isam sama praja kaisu khangda daba farmer adu mado lum hali do kai gino noina ki bro tawse haji diplomatic oina full scale war tawna sine adbaina mi sam praja bu lum ga hat padudi huran bagi thabak ne ba kangpok pi se
Imphal ga Guwahati marakta leibani ko Dimapur gi marakta Senapati lan ba yaroi Imphal su kum ba yaroi noi kamai na hingi hai bro hojik tha ama ani hing ba yai Naga ga lan tor ga meitei ga lan tor ga noi kadai da hing pham leikani ana khan bro isin now Kuki civilian sing ko maral leitaba sing bo ekhoi di blame taude Naga sing di Zeliangrong sing na di blame tau roi hat su hat loi tha su thadok khre ko maral leitaba sing bo they are innocent adu maral leiba sing Kuki supremacist ki terrorist narco terrorist sing do mutat pada ekhoi punna khongjang changmin na se haiba se aigi appeal ne aina haibada lan khiba soi khiba yaurs ithak thong ba sing na ai ingon dagi hai thoi sing thoi ba mi sing na ai elder sing na ngak pi gani sum thok pi gani thank you very much everyone